ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯇꯔ ꯁꯨꯡꯋꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯦꯔꯨꯝ ꯄꯣꯔꯛꯑꯣ ꯍꯥꯏꯗꯣ ꯌꯦꯔꯨꯝ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦ. ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯏꯕ ꯊꯥꯁꯤꯒꯤ ꯗꯦꯠ 24ꯗꯩꯅ ꯗꯦꯠ 30 ꯕꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯋꯦꯠ ꯂꯤꯐꯇꯤꯡꯒꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯆꯦꯝꯄꯤꯌꯟꯁꯤꯞ ꯄꯥꯡꯊꯣꯛꯇꯣꯔꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯦ ꯑꯍꯨꯝ ꯑꯃꯒ ꯏꯌꯥꯝꯕ ꯑꯃꯒ ꯏꯅꯥꯎꯄꯤ ꯑꯃꯒ ꯁꯔꯨꯛ ꯌꯥꯗꯣꯔꯤ. ꯑꯗꯣ ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ. ꯃꯈꯣꯏ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯏꯆꯦ ꯃꯤꯔꯥꯕꯥꯏ, ꯑꯗꯨꯒ ꯃꯊꯪꯗ ꯏꯆꯦ ꯅꯤꯔꯨꯄꯃꯥ, ꯑꯍꯨꯝꯁꯨꯕꯗ ꯏꯆꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤ, ꯑꯗꯨꯒ ꯏꯆꯟ ꯃꯥꯔꯇꯤꯅꯥꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯤꯁꯤꯀꯥꯟꯇ. ꯃꯣꯏ ꯃꯉꯥ ꯑꯁꯤ ꯁꯔꯨꯛ ꯌꯥꯗꯣꯔꯤ. ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ. ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯒꯦ. 하나 핀 닫아놓. 해먹어봐. 강하오네. ꯌꯦꯔꯨꯝ ꯆꯥꯗꯦꯅ ꯁꯥꯎꯔꯛꯑꯦꯕ. 너무 잘 구워서.
강호 요즘 신기한 강호들 봅시다. 이게 차나베 비디오 앞잡아주죠. 미음 컸네. 이게 차나베 비디오 앞으로 수 없다 보니에는 하이비래. 그래서 합사들네 차나베 비디오가. 이거 뭔가 좀 하나 이게 여기 이제 이양바 이천 칭지고 양 시비도나 위스좀 까비비야 뭐 가면다 아니 뭐 스킨 좋아라고가 다 이러네 봐 야나 다나 위스 비비에 거래나 Why? Mấy em là chỉ đến tổ biết ông chỉ đến tổ biết ông tàu đấy chỉ sao là ông dây cái em mà xem mà được không đúng không
khara amna mu ngang mi re isa na phau no hono na nu mi de sing ni pu mangang uyeng mu da mi tara mu ti bet comment yaw le ka ne a no da mi loin phau wa de mi ni pu mangang uyeng ba yong da bet comment cái số ăn thì ta ra cả nhau số đi qua dùng chơi nè làm sao rồi mình đi video sẽ sai tại lúc nào tao rồi